Tampaki mafamsingdagi yamlaba nongmei amadi bombsing fagatkhre haukiba ahing nongyaida tampaki tongan-tonganba mafamsingdagi yamlaba nongmei bomna singba fagatpa ngamkhre haina pau amana hairi thajaba yaba pau amagi matung inna Combined Security Force singna Tampaki District mangaki matai oina laiba mafam singda sangsinduna thi humbagi thabak June 12 amasung 13 gi lonaba ahingda chathabada yamlaba nongmei amadi bomna singba phangba ngamkhibani hairi Fagatpa ngamkhrabasing adudi SLR rifle chamaga yakai mathoi insas rifle humfuga mangam rifles humdra humdoi carbine gun manga MP5 gun ani LMG rifle tarani thoi AK series taruk amok rifle ani mortar ama pistol taruk barrel ani AR-15 masing ama amasung flare gun ani punna nongmai chahum kunipani loinana magazine chamga gamaudra mathoi SLR round lising ahum chamga kunthra mari insas round lising aniga chama marfutaru 303 round lising aniga chani yankhani thoi AK round chani kunthra mari amok round chamri ga taret 9mm round kun grenade tara lethot ahum detonator taret amasung para ahum ni hairi pawsina makha taraduna manipurda mahausa gi punsida hanjilaknaba lokhalakpa thaurang ke manung channa yamlaba nongmai amadi bombsing asi phagatpa ngamkhibani hairi